Impact News, Impact Headlink for a Healthy Being Tabiriba Mayambu, Ahanbada, Joyshree Usham na Taram Nokchari. Ngasi akoina program asida parenting ki matangda aroiba episode oina parenting part 5 pujarakli. Rim Psychiatry Department ki head obiriba Dr. R.K. Lenin na haukiba episode marida akoida parenting ki matangda yamna akupa warul kaya thambikre. Ngasi gi episode asida Dr. na viewers sing na hangbirakpa question gi pa khompi biga dauri. Ahan mamuktada Dr. Bu Impact News ki studio da amuka hanna taram nokchari. Dr. Ngasigi aroiba episode asi rapid fire round ki type ta chathaba tare haibadi akhoi viewers sing na hangbirakpa question mayam leire. Ahan bada Dr. Dei khangjaning basi masi akhoi gi viewer long jump momo na hangbirakpani. Mathangi episode lairagadi ngaihak leitana ai hingningdre achikpa mafamda chatningle siningba faure haiduna leibagi matangda Dr. Dagi khangjaningi Jahina kun humdoi kun mangamuk suri hain hangbirai Dr. Okay. Akoina mamangi episode khara da soi koi panjakre akoi youths adolescents sing si akoi suicide to wi chang se duki matik wange maram tongan maram sing soi koina khara panjakre hojik thambirai si khoi gi kanagumba nupa natraga nupi ama ma detail oina habirak traga su mana thambiri ba wafam si magi pukning da hingbagi artha leirak taba makhata na hingbagi mahau yorok taba aduna toina magi machinda ai hingbagi kana leitre ai punsi silo mana phare haibagi expression ama si matomda haijari bra natraga magi mamana basing mari mata sing da hairi bra oiningbo jesanu hojik mafam sida wafam thambiri bi wafam si kana gumba nupa man natraga nupi masi suicidal risk yam wange haibani akoina hainablai koigi akhangai singna thambibagi matung inna akoi suicide tawgadoraba nupa natraga nupi suicide tawningbagi wakhal poklaba nupa natraga nupi si yamdrabada mamangi tha ahumari gi matamse masidesta kanagumba magi doctor do obi magi mari mata do obi aduga akoigi some professional person ama do obi mana suicide tawningbagi natraga hingbagi asa mangsalakbagi wafam se hek ma express torame heba adura tariba miyoduna madu sumnagi casual oina hairi boining ba ma natraga seriously oina lahogdaba ko adumaina tawba natraga tawbam khangdaba artha do hanba hitaba haitare aduna maramo iduna section thorang kai mok lahogdaba dagi kanbe yar ma punsi kaya ma mangi haibase koi akhangai sina thambiba aduna asumna akoi gi kanagumba amana hairak pada taba oiragadi atuba matamda maga pau phaudokna ba phaminaraga wari sannabagi khudong chaba ma lobisi aduga mana hingningdribagi maram mana suicide tawningi bagi maram si karino maram si chumthokya aba maram su oiramba yai ayam matamda sumaina express tawsi cry for help haina lobi yai mama teng khara pamme ba kana su sining banate heba ko suicide tawriba mi sing sisu tasengna help ama matam sana phangba taragadi ma adu nataba alternative tuna hena pamgane ba adu maina thamjarabada atopa mina hairako oragadi thunamak maga wari sanabiro magi parents sing natraga magi yamna concern oiba mi sing magi boyfriend girlfriend bo oro aduga phamina bagi tanjabo oro natraga pungning wakal ga na bano oiraga na mental health personnel sing unabiro natraga khara nauriba ngang oraga na parents sing unabiro aduga mateng panghona ba magi wakalon du hongdok na ba tanja si lobi gadabani aduga isamak ta thopo oraga na yamna tunamak akhaga he ki manakta salaganda mateng lei ai tomda nate ai bu mateng pangba mi mayam ma lei ko sigumagi expert mayam ma su lei haibasi pungning da thajaba thambira kanda mateng lobu lakpiyo haina thamsake Dr. Hojiki longjam momona haibiragliba wahang biragliba wahang asida chahi ju panjai 23 to 25 years muki masi late adolescence haina chingana youth ne ado adolescence se hek loirakpa masi su akoi gi suicide risk ki yamna wangba age band dugi manungda dumak chali ado Dr. Hojik sina khara late adolescent or youth high bi do mathangi sina mathangi question je Dr. Inkhalakli wangang sing haidi late childhood tagi adolescent hek chang pomatam moi secondary sexual characteristics form tor pomatam sida nupi sing na ahan ba menstruation phangak pa dai nupa sing je moi gi changes me am lakpa asida mama pa na machanupi natraga machanupa adu karamna loinaga dagi highway matanga thambina wa haijage Dr. ya maroi ba punsigi tangkak amani koina adolescence ki koi gi early middle late hana adolescence so hom thona khai dok pai aduga haujikan di nupimsa singda secondary sexual characters lakpa menarchy ahan ba punsigi mens lakpa se koina menarchy kawi lakpa matam se hujik ngal le haijari
ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯐꯕ ꯍꯛꯆꯥꯡ ꯐꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯍꯥꯟꯅ ꯆꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯃꯦꯆꯨꯔꯤꯇꯤꯅ ꯂꯩꯍꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕꯗꯒꯤ ꯌꯥꯝꯁꯦ ꯑꯩꯁꯦ ꯁꯤꯗꯣꯔꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕ ꯑꯉꯥꯡ ꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯦꯅꯤꯛꯀꯤ ꯑꯣꯏꯗꯅ ꯄꯥꯈꯠꯇꯅ ꯀꯦꯖꯨꯋꯦꯂꯤꯇꯤꯗꯒ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯨꯄꯤ ꯐꯪꯕꯁꯤꯗ ꯃꯥꯗꯤ ꯍꯥꯟꯅꯅ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯆꯦ ꯃꯅꯦꯁꯤꯡꯒ ꯂꯣꯏꯅꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯁꯨ ꯀꯣꯏꯅꯕꯗꯒꯤ ꯀꯩꯝꯐꯥꯎ ꯍꯥꯏꯅꯗꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯈꯔ ꯏꯃꯨꯡ ꯈꯔꯗꯗꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯂꯤ ꯆꯦꯟꯖꯦꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯐꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯧꯗꯕ ꯋꯥꯔꯤ ꯁꯥꯍꯧꯗꯕ ꯈꯪꯍꯧꯗꯕ ꯑꯗꯨꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯅ ꯁꯗꯟꯂꯤ ꯆꯦꯟꯖꯦꯁꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯑꯣꯏꯅ ꯊꯣꯛꯄ ꯑꯦꯡꯖꯥꯏꯇꯤ ꯄꯦꯅꯤꯛ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯄꯦꯔꯦꯟꯁꯤꯡꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯔꯤꯌꯦꯛꯁꯟꯁꯦ ꯃꯁꯤ ꯍꯥꯟꯅ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯃꯥꯒꯤ ꯍꯥꯏꯖꯤꯟ ꯑꯗꯒꯤ ꯁꯦꯅꯤꯇꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯦꯜꯗꯔ ꯐꯤꯃꯦꯜ ꯑꯃꯅ ꯃꯆꯦ ꯃꯅꯦ ꯃꯟꯗꯣꯟ ꯃꯃꯥ ꯑꯃꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯅ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯏ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯨ ꯍꯩꯖꯗꯕꯅꯦꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯗꯟ ꯔꯤꯌꯦꯛꯁꯟꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕꯗꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯏꯃꯣꯁꯅꯦꯜ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯏꯃꯣꯁꯅꯦꯜ ꯆꯦꯟꯖꯦꯁꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯌꯥꯝꯅ ꯏꯔꯤꯇꯦꯕꯜ ꯑꯣꯏꯕ ꯁꯥꯎꯅꯤꯡꯕ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯅ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯕꯒꯨꯝꯕ ꯑꯗꯨꯒ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯨꯝꯕ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗꯅ ꯄꯦꯟ ꯑꯦꯕꯗꯣꯃꯦꯟ ꯄꯨꯛ ꯌꯥꯝ ꯅꯥꯕ ꯌꯦꯛꯄ ꯑꯗꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯊꯣꯛꯇꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗꯁꯨ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯗ꯭ꯔꯥꯃꯥꯇꯤꯛ ꯑꯣꯏꯗꯦ ꯃꯣꯏꯗꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯦꯗꯣꯂꯤꯁꯦꯟ ꯐꯦꯖꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯑꯍꯥꯟꯕ ꯆꯦꯟꯖꯦꯁꯁꯤ ꯃꯈꯣꯟ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯀꯤꯡ ꯗ ꯚꯣꯏꯁ ꯃꯈꯣꯟꯁꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯈꯣꯟꯗꯧꯅ ꯂꯩꯔꯝꯕꯗꯒꯤ ꯈꯤꯇꯪ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯈꯣꯟ ꯅꯨꯄꯥꯒꯤ ꯃꯈꯣꯟꯗꯧꯅ ꯕꯣ ꯂꯥꯎꯔꯛꯄ ꯃꯇꯝꯁꯦ ꯃꯁꯤꯗ ꯃꯣꯏ ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯗꯕ ꯃꯤ ꯂꯥꯛꯄ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯀꯂꯥꯡ ꯏꯁꯥꯡ ꯁꯥꯡꯕꯗꯧ ꯇꯧꯕ ꯑꯗꯩ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯗꯕ ꯋꯥꯡꯕ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯋꯥꯡꯕ ꯒ꯭ꯔꯣꯠ ꯊꯦꯡꯅꯔꯦ ꯁ꯭ꯄꯔꯠ ꯂꯥꯛꯄ ꯑꯗꯒꯤ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯃꯥꯒꯤ ꯁꯣꯜꯖꯔ ꯆꯥꯎꯔꯛꯑꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏ ꯈꯔ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯦꯁꯀꯨꯂꯤꯟ ꯂꯨꯛ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯁꯦꯇꯜ ꯇꯧꯔꯅꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯖꯤꯁꯅꯦꯜ ꯄꯦꯔꯣꯠꯁꯤꯗ ꯃꯣꯏꯁꯨ ꯅꯨꯄꯤ ꯃꯆꯥꯅ ꯇꯧꯕꯗꯧꯅ ꯏꯀꯥꯏꯕ ꯑꯦꯗꯖꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯗꯖꯁꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯔꯤꯑꯦꯁꯨꯔꯦꯟꯁ ꯇꯧꯕꯤꯕ ꯁꯤꯗꯤ ꯂꯣꯏꯅꯃꯛꯀꯤ ꯍꯧꯅꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒ ꯐꯥꯒꯤ ꯇꯥꯊꯣꯛꯄꯤꯔꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯆꯤꯡꯅꯕ ꯏꯀꯥꯏꯕ ꯄꯣꯛꯏꯁꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯑꯁꯤꯁꯨ ꯑꯍꯟꯁꯤꯡꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯄꯦꯔꯦꯟꯁ ꯃꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯨꯔꯥ ꯑꯗꯒꯤ ꯃꯌꯥꯝꯕ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯦꯜꯗꯔ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯕꯁꯤꯡꯒꯤ ꯔꯣꯜꯁꯨ ꯑꯗꯨꯃꯛ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯅ ꯂꯛꯅꯕꯤꯕ ꯈꯣꯠꯄ ꯇꯧꯕ ꯏꯃꯨꯡꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯂꯛꯅꯔꯒ ꯃꯉꯣꯟꯗ ꯀꯩꯅꯣ ꯏꯀꯥꯏꯍꯜꯂꯒ ꯈꯣꯠꯂꯒ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯦꯟꯖꯦꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯅ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕꯁꯤꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯒ꯭ꯔꯣꯠꯇ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯃꯦꯟꯁꯇ꯭ꯔꯨꯌꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯏꯃꯣꯁꯅꯦꯜ ꯆꯦꯟꯖꯦꯁ ꯃꯨꯗꯤ ꯑꯣꯏꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯔꯅ ꯍꯪꯕꯤꯔꯛꯏ MC ꯃꯥꯂꯦꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟꯅꯤ ꯗꯣꯛꯇꯔ ꯄ꯭ꯔꯤ ꯃꯦꯟꯁꯇ꯭ꯔꯨꯋꯦꯜ ꯗꯥꯏꯁꯐꯣꯔꯤꯛ ꯗꯤꯁꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯌꯥꯔꯒꯗꯤ ꯈꯔ ꯊꯝꯕꯤꯌꯨ ꯅꯦꯛꯁ ꯑꯦꯄꯤꯁꯣꯗꯇ ꯑꯍꯥꯟꯕ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯅ ꯂꯣꯏꯅꯒꯗꯒꯦ ꯗꯣꯛꯇꯔꯅ ꯑꯟꯁꯔꯗꯤ ꯇꯪꯈꯥꯏꯗꯤ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨ ꯁꯤ ꯂꯥꯏꯅꯥꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯕꯤꯅꯕ ꯍꯥꯏꯖꯒꯦ ꯐꯅꯤ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕꯒꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯤ ꯊꯝꯖꯈ꯭ꯔꯦꯅ ꯈꯟꯖꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯄꯥꯔꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯅ ꯏꯃꯣꯁꯅꯦꯜ ꯆꯦꯟꯖꯦꯁ ꯐꯤꯖꯤꯀꯦꯜ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯃꯦꯟꯁꯇ꯭ꯔꯨꯔꯦꯜ ꯁꯥꯏꯀꯜꯒ ꯂꯣꯏꯅꯅ ꯂꯥꯛꯄꯁꯤ ꯑꯌꯥꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯀꯃꯟꯅꯦꯕ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯋꯥꯕ ꯃꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯗꯕ ꯑꯗꯨꯒ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯔꯒꯁꯨ ꯗꯦꯂꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕ ꯁꯤꯒꯨꯝꯕꯁꯤ ꯄ꯭ꯔꯤꯃꯦꯟꯁꯇ꯭ꯔꯨꯋꯦꯜ ꯁꯤꯟꯗ꯭ꯔꯣꯝ ꯀꯥꯏꯅ ꯑꯩꯈꯣꯏꯅ PMS ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 35%ꯒꯨꯝꯕꯗ ꯂꯩ 85%ꯒꯨꯝꯕꯗ ꯑꯗꯨꯒ PMDD ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯦꯟꯁꯇ꯭ꯔꯨꯋꯦꯜ ꯗꯤꯁꯐꯣꯔꯤꯛ ꯗꯤꯁꯑꯣꯔꯗꯔꯁꯦ ꯃꯁꯤꯅ ꯈꯔ ꯁꯤꯚꯤꯌꯔ ꯐꯣꯔꯝ ꯑꯣꯐ PMSꯅꯦꯕ ꯌꯥꯝ ꯁꯤꯚꯤꯌꯔ ꯑꯣꯏ ꯃꯥꯗꯤ ꯃꯁꯤꯅ 5%ꯒꯨꯝꯕꯗ ꯑꯣꯏ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ
ꯃꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯐꯨꯜ ꯑꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯅꯦꯜꯂꯤ ꯇꯔꯃꯣꯏꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯔꯤꯇꯦꯕꯜ ꯑꯣꯏꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯁꯤꯝꯇꯣꯝ ꯃꯌꯥꯝꯒꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯈꯔꯁꯦ ꯆꯞ ꯆꯥꯅ ꯂꯩꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯁꯤꯒꯤ ꯁꯤꯝꯇꯝꯁꯦ ꯃꯁꯤ 1 week or 2 week before mens ꯂꯥꯛꯀꯗꯕ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯗꯗꯤ ꯍꯞꯇꯥ ꯑꯅꯤ ꯃꯃꯥꯡꯗ ꯐꯥꯎ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ओवुलेशन ꯇꯧꯕ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯃꯦꯟꯁꯀꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯇꯪꯈꯥꯏ ꯍꯞꯇꯥ ꯑꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝꯁꯦ ꯃꯁꯤꯗꯒꯤ ꯍꯧꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯈꯔ ꯃꯗꯨꯅ ꯈꯔ ꯁꯥꯡꯉꯅꯤ ꯃꯦꯟꯁ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ 2 weeks ꯂꯩꯔꯅꯤ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯃꯦꯟꯁ ꯂꯥꯛꯀꯗꯕ ꯋꯤꯛ ꯑꯃ ꯉꯥꯛꯇ ꯉꯥꯏꯔꯀꯥꯟꯗ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯋꯤꯛ ꯑꯃ ꯂꯩꯔꯅꯤ ꯑꯗꯣ ꯍꯥꯏꯔꯤꯉꯩ ꯃꯇꯝꯁꯦ ꯌꯥꯝꯅ ꯑꯟꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯤ ꯈꯠꯅꯒꯟꯕ ꯃꯊꯧ ꯑꯃꯇ ꯇꯧꯕ ꯉꯝꯗꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯥꯡꯕꯒꯤ ꯐꯤꯕꯝꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔോ ꯁꯤꯁꯤꯗ ꯌꯥꯝꯅ ꯐꯪꯁꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯌꯥꯝ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯇ꯭ꯔꯤꯠꯃꯦꯟꯁꯨ ꯑꯃꯨꯛ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯤꯞ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯑꯗꯨ ꯍꯤꯗꯥꯛ ꯑꯣꯏꯅꯁꯨ ꯈꯔ ꯂꯩ ꯃꯣꯏꯅ ꯁꯤꯡꯈꯣꯏꯗꯤ ꯊꯥꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤꯁꯨ ꯆꯞ ꯆꯥꯅ ꯀꯥꯟꯅꯕꯗꯨ ꯐꯪꯕ ꯉꯝꯗꯕ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ PMDD ꯅ ꯅꯥꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯦꯔꯣꯠꯁꯤ ꯈꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯂꯩꯔꯕꯅꯤꯅ ꯑꯩꯁꯤ ꯍꯩꯅꯅꯕ ꯑꯦꯗꯖꯁ ꯇꯧꯕ ꯅꯠꯇꯅ ꯀꯣ ꯆꯞ ꯆꯥꯅ ꯃꯐꯝꯁꯤꯗ ꯆꯠꯂꯒ ꯑꯁꯤꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯂꯛꯇꯔ ꯑꯃꯗ ꯇꯥꯟꯅꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯁꯤꯝꯇꯣꯝꯁꯤꯡꯁꯦ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯦꯗꯥꯞ ꯇꯧꯅꯅꯕ ꯃꯁꯤ ꯈꯥꯡꯕ ꯁꯝꯍꯥꯎ ꯇꯧꯔꯒ ꯃꯥꯏꯟꯁꯤ ꯗꯥꯏꯚꯔꯠ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯩ ꯔꯤꯒꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯌꯣꯒ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯒꯨꯂꯤ ꯈꯔ ꯄꯦꯟ ꯔꯤꯂꯤꯐ ꯇꯧꯅꯕ ꯆꯥꯕꯅꯤ ꯈꯪꯗꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟꯗ ꯄꯤꯕ ꯍꯤꯗꯥꯛ ꯈꯔꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯕ SSRI ꯀꯥꯏꯅ ꯈꯔ ꯂꯩ ꯑꯗꯨꯕꯨꯗꯤ ꯗꯤꯇꯦꯜ ꯑꯣꯏꯅ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯈꯔꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯈꯪꯕꯤꯗꯕ ꯇꯥꯔꯒꯗꯤ ꯇꯟꯕꯅꯤ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯂꯩꯊꯣꯛꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟꯁꯤꯡꯗ ꯂꯥꯟꯅ ꯂꯧꯕꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯁꯤꯝꯇꯣꯝ ꯁꯤꯒꯨꯝꯕ ꯁꯤꯟꯗ꯭ꯔꯣꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔꯅ ꯄꯟꯕꯤꯕꯗ ꯍꯧꯖꯤꯛꯀꯤ PMS ꯁꯤ ꯀꯃꯟ ꯑꯣꯏꯔꯦ ꯑꯗꯣ PMDD ꯗꯤ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏ 5%. 5% of the women. ꯑꯗꯣ ꯗꯣꯛꯇꯔ ꯃꯁꯤ ꯍꯧꯖꯤꯛꯀꯤ PMDD ꯁꯦ ꯃꯁꯤ ꯗꯥꯏꯒꯅꯣꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯇ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯥꯏꯅꯤꯗꯣ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯑꯅꯤꯃꯛꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯆꯠꯇ꯭ꯔꯁꯨ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯣꯏ ꯀꯩꯅꯣ ꯐꯥꯔꯃꯦꯁꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯇꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯦꯟ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯅꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯣ ꯍꯧꯖꯤꯛꯀꯤ secondary sexual changes ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯗ ꯈꯪꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ secondary sexual changes lakpaga loinana hojiki opposite sex attraction leirakpa aduna attention seeking behavior miyam kano chatharakpa asigi mari leinana masak phajaningdana figure taningdana angang singna nupi macha nupa macha singna eating disorder leirakpa je asigi matangda ju khara thamina yam bai akoina nature da so dum yengse ba ko hojiki mathot karpa matam adolescence matam se koina nupim cha do organa lai koigi pumbum sat ke torpa pomsa na ba lai gum bane ba ko adugum matam sida koigi khwaidagi hena thotpa noba khwaidagi hena phajaba anuga koigi human life ta harga su khwaidagi hena energetic oiba khwaidagi hena su vulnerable oiba mayam gi miyeng changba matam mayam na yekhai thingai ningba hadi koigi pongkhalagi ba lai da su tinna makhokta yamna chikningba dumaina yam soigan tagan ba matam ne ba adu hairiba matam sida su koina Joyshree thambiba da waina koigi hormonal change mayam lakpanina hanagi mayam icham samna nupamcha nupimcha sanaramba dagi koigi male female opposite sex sing si koigi just like kano dongna koigi some koigi romantic affair koigi love affair gi romda koigi nupa nupi gi oiba relationship lomda hek pungning da phawrokpa asi nature na pirak paneba aduragadi koina nature da su nupa ga nupi ga si attract taw matana phajaba nupa gi na akanba masculine oiba nupi gi na thotpa noba phajaba sineba koi nature na ani sineba attract tawrise aduna animak nupa macha na su nupi macha na su masabu grooming tawnaba masabu phajanaba semgat chabase knowingly or unknowingly si loina dum thoeba अदैदा हुजिकी चनबी सिददी अखोई मयामगी कनोसदा अखोईगी सेंचुरी के हाइब तारे मतम मतम गी ओइना फजबगी डेफिनेशन से खेनैदना अदा हुजिक हुजिक चलिबा कनोसिददी मतम सिददी फैशनेबल ओइबसी यामना स्लिम ओइबा body image से दुमाइना फजे हेना लौनबा मतम ओइबनिना मरोइना नुपिमसा सिंगसे यामना स्लिम ओइनिंगबा दा हुजिकान थोलैबा फिजेट चाकसेट सिंगसिसु स्लिम ओरकान सेटपने हेना पक्चबा पोट ओइना ओइबा ओबेस ओइबसिंगसे मोनि याम पामजदेबा मोनि यामना नुगाइजदबा नोइबसे
aduna kari tawge bu inoi noi daba nupimcha sing maroina nupimcha sing haijege moisi masana noiraboi da sum khanjaba asina faulty body image neba aduna kaya mu yamna faulty oige bu sometimes body dysmorphic disorder haidana amaleyeba masidadi masagi chapchar ba body weight lai risisu noiraboi ningdana hen chara hen chaba tingjaba atomda kaksari niko laina neba adumaina tawjaba leyeba up to certain extent khargi makai chaba kakchaba sidi kaman oina ayam nupimcha sing da oi ana khoi daga na ba yeng bulak pagan sida vitamin tonic sam inai dana khoi prescription gi lorak da vitamin am he hamnai dana moi de dui ba ro ai vitamin A no hai kan ne vitamin thadi noi khat noi ni moi gi concept to hai bidi underlying idea di noining de hai neba aduna adu phaugi level di kesu kai de adu gi mathak moina chaba da ka hena kakpa dagi kariguma angang khara di akoi gi deficiency la eba iron deficiency la e calcium deficiency la e adagi malnutrition la e aduna masasi ka hena mayang kangba aduna hormone sidu protein gi saru yam yauri ne ba ko chaba wala abni na hormone si sungba wala abni na mens ka silep thokiba adini pimcha sing se na makoi ga kar ka horopa asing masiga su laiba masina extreme form da yamba la e extreme form da di koina eating disorder si anorexia nervosa ka na haina bdo amayang kakri kanga su masana nori boy da ning da na chaba se documentic kakpa aduna anorexia nervosa ka ba aduguma condition ga silai ado nupim cha ayamba dumaina anorexia nervosa nai habdi nate adu in general da chaba kakning ba phajahning ba noining daba sidi yam laiba aduna maram oiraga moisi nomai manung da minute 35 pungkhai amaga nungjen mamang da lepaga samji yeta mu oida mu halaga phajabra yengba chepa yengba mangda mu yengba tawsiti yamna common oina adolescent behavior oina dumak laiba adubu kitang adudagi henjan khragadi hakchang da sokpa yaba condition chaba da ka hena kakpa gumba adugumba dagi ka hena aduda wakan thadar le thokidana koigi aisi yamna mure ko mayam ga imana bu yengna da mure adai aisi yamna kano tawre koigi nemalle ko nupam cha singdana masi yam kamanoi wangba hena na ba guli kheta ibiu ko aduga aisi putaru wangna ba agi exercise kra takpiu adu hidak khara ibiu kaina lakpasu so adum toina la eba nupim cha singna phajaning bagi nupam cha singna wangning bagi kamanoina sumai ju yam la eba aduna hariba chahi matang sidhi body image sida moi yam conscious oiba phajabagi masa mau phaba phajabase sida yamna moi pungning thadaba matamni masi yam obsessive oina phatabulom da yamna lakpataragadi doctor tanang layeng thokadabane ba natana maduna phataba outcome health ta sokpa aduga magi health haibasida physical su yaure mental su yaure animakta sokpa yai yam nungai doctor matang so da brain ta lomuna kishi attend ba commercial brain ta lojage break matungda rim psychiatry department gi head obiriba dr rk lenin dagi viewers sing hangbirak pa question sing gi pakhum khangmina kishi nungai break ke matungda amuka hanna taram nokchari doctor break ke matung sidi akhoi viewer singi question am kalo khachage sangita wayengbam amasung loitongbam kiran hangbirak pa question ji amna mane the sangita wayengbam na hangbirak pa se hanna lokhachage 11 to 12 years above boys and girls ta parents na karam na loina bigani sina sangita gi wahangni adagi ani subasina loitongbam kiran na hangbirak pa si doctor da wahang amata hangjage madudi kanagumba mapa oibasing magi macha singbu chaurakpa pakhang pharaba phawba marup amagum yamna free and frank oina loinaba yawi masigi kanaba amadi kanadaba sing gi matangda kharadang thambirau haina hangbirai to ahan bagiduna kanana hangbirai ahan bagisina sangitana hangbirai sangitana hangbirai se hana lokacharage azda ngaliba adolescence ki hek horopo matam sahi 10 13 13 swagi angang se kramaina loina gadagi haba nupi sunu pasu ani ba ya hariba sahi matang sida akuna hana su thamjagre hana gi amna angang oibagi nature sidagi khajik hongakpa matam oidoine ba aduga hormonal change lakpagi matam ngasagi ahan mens lakpa menarche changes lakpa matam adu oidoine aduga nupa masa singna ahan ba moigi sperm puthokpa ngam matam sibo akoina sperm ki kaweba adu nupam saga nupim saga ingna badadi nupim sana kharangan na mature oiko nupam sana kitang theng na mature oine ba adu kona di nupam sana tangkhat kini aduna sahi 13 sida nupim sa singdi hek loina matam kak laur ni wadi yam singe ba ko singe means hana mature oire ba hari ba sahi matang sida chamana na imung mamta ta pokmin na ba lenga nupam sa ori ma de kitang pangtak na lai kini di ma di koi world affairs sing se
kaya khangiroi madi angang dongna khara leineba sei ani gumba ahum gumba gi difference ni moida maturity hali sin nupim sana Nupis na handri hali mature se aduga nupam sa na muk adui mathung da di mana mu pick up tawrani ko adu hari ba sei matang sida di angang oibagi mama gi fiji pairaga kocha chatpa aduga imung da leiraga imung gi environment adagi imung gi miyoi singa tina tonaraga imung da toys nang jingba sanaraga ipen chok charma matam se sidagi kitang ma se boundary se saur ani ma gi se cross tor ani mama na bagi unaraga nungai ba mama na bagi wari saraga nungai ba adagi outside the family chathok ning ba atopa family gi chatna lonchat kari kari explore tawning pa samna harabda lekon yeng ning pa picnic sening pa koiru se harpa aduga tonga tonga ba pot sengi singi mahau yeng ning pa aduga matan jama oi doine ba matang sida ne parents sing ne am confused oi se moi moina pami bisi akoina dum chala ga moina hari hari khuding si loin tawgadra natraga hanai dumaina akoina do's and don'ts to adu dum aphapun kitang toramba mong akoigi dictate makhan chalamdo aduda sum chatkadra haibasida moida balance se kamai logadage se kitang wajaba haitare confused tawo matam ne ba ado angang singsina chawrakpai matungina akoina kitang akoina moibu loina bagi mong sisu kitang hongani na ina haijare ko hongbasi sadan oina hongba di phate transition oina tapna hongi khangdar honga kadoine ba tawbudabo akoigi outlook se makoi di hanagumna pikpa angang oidre makoi wakalon khara chawrae makoi gi bihu khara pakthore makoi gi understanding su khara hengale makoi gi interest ki level su varied oire ba hujikti hanana doll barbie chocolate adagi kano comics jaijo comics plane adagi car harambato adai kitang moi beyond that hegalane ba ado interpersonal relationship to adon ba interpersonal sing relationships ka se moi explore to ba hawra ane ba ko aduna aikoi su hariba moi gi growth se moina emotionally saukhala iba mong se yenga kanda akoi aduga chanana loina bi ba hai jab gi artadi yamna ka hena strict oina hanai dumaina to wi muhta moida explore to na ba gi chance ba bi ba explore to matamda moida question hangjasan over parents da aikoina tu hot pir hey adu hangbauna de hey adu be kaidra haina hairadi moina khangning pot sa aikoida hanga aroiba moina mamana bada natraga kana guma lay person amada natraga kaimta koigi chumna guidance pibi daba mapam amada natraga magazine amada adom da sum thiba oina moidi khangning idudi dum khangnaba hona doine ba moidi aduna source to aikoina taba topa source amada chakrane ba aduna aikoina oina moigi queries moigi interested oiba area sigi answer se moina explore tawni se aikoina oina supply tawna na ba somehow supply tawna ba hona bi se sima yam kana ba adu de yamna mama pa se kitang mami na simbudi oita bane ba ko karam matang kari hai gani karam matang kamaina respond tawgani karam matang na kitang moibu restriction pi gani karam matang na moi si freely express tawna ba tanja pi gani kai se aikoina madu kra ama changi ba ko ado hoi parents ko di magna aikoina hairudraga su tawriba ngak tadi oibani ado araga su kitang wakhal da maina thambiba adagi mo ani subagi dumuk laksege yes kano loitong bam kiran na hangbir loitong bam kiran hangisi hojigi angang pi am si khar chakhale na lorasi chawre ko ado di pakhang ma sa phare el hisabi ma sa phare matang sida hojiki yamna common oina mayamna parenting na hainari si yamna strict oiganu akoina haubada so haijabado yamna authoritarian oidana koigi yamna military sason dona yam ki henbasi fatte aduna balance oina tawbasina fai kharsu koigi yabiba kharsu koigi strict oiba aduga moiga koigi si pau phaunara kanda karina phage karina phatage si koigi firep ka lominarga tawbasi fai kana koi haijagre ko adama matang sideista parents ka macha ga si yam friendly oibase phaiba karigi pharino hargadi mana ningakpa mana khangningba adi mana chatningba mana chaningba mana hainingba ko singsi parent da hairabani na ai sa sina kari tawgre si mana monitor tawbagi mana du khanghaubagi natraga soigadawa khongthang do koi correct ta hobu yabai khudong chaba amadi phangi ko adubu aikoina parents ka friends ka di chamana na equate tawbudi lan gane ba parents ni friend ne ba friend ga isaga leinari ba mari duga friends ga mama pa ga leinari mari siga di chamana han badi lan gane ba adordi parents oibagi kanu du di yaudre dana magi essence du di yaudre ba parents am oibagi magi tofam tokpa responsibility aduga magi pride ai magi father ni mother ni ha du di yauroi mama na ba on grani ba ko adumak su phatte aduna up to certain limits masi friend oina koigi mangoda free and frank oina express tawba yabagi discuss tawba yabagi both in the knowledge level and emotional level
adi karigumba pot ama khangningbagi information pibaga oirarsu adu emotionally mana khoi pungning warakpa matam mana haraurpa matam mana sauningba matam mana chingnarakpa matam leidana emotional changes lakpa matam dasu share tawba yaba kamningba matam dasu kapthok minaba khoi mangonda share tawba yaba yamna harauba matam dasu share tawba yaba adugumbagi level phau adum yai phaiba aduga adumak hai hai dana su akoi friend gi level kumtha dana bhai bondu gi type ta naganda ka pop phuna dana khut samaga ko chat ka chapmina dana tawbuse masidi khitang boundary si cross taw bodong na khalle ba ko aduna khitang di parents ka macha ga leina ba kano simadi bevhar aduga magi gap macha madi akoi gi thambi ba akoi gi respect haira haira su ai thaksi khasi haira su ai adugi level du madi mangan bidaba aduga akoi gi free and frank oina discussion tawba yaba interact tawba yaba gi level du ti friend amagumna thambi ba ko adu orgadi yamna balance oiba parenting do adomda porokpa yani na khanjeba aduna we should be friends but not so friendly that the barrier between father and mother is completely gone adudina taba barrier khadi thamgadabani thamgadabani parent ama oibagi kitang authority amadi leigadabne parent ama oibagi authority amadi leidana akoi friend amagi maraktadi authority di leitedana ko they are equal aduga parent amaga macha amagadi authority macha amdi leidana ai babani ai imani haibagi pot amadi leiroidra simadi pura manghan bidabana phai yam nungai doctor adai mathangi si akoi matam loisalaglabani na aroibada doctor na parenting se overall recap tawiro haiba tare childhood tagi keno adolescent parenting gi matangda di haugi ba episode as doctor ni mayam di thambi kre doctor gi tips suggestions thambina wa haije yam nungai jai akoina episode manga sida akoina tongan ba area sing lokhalaga akoina khangjaba khra di akoina naikre viewer na hangbirak pa khra do akoina pakum pizakre ajai taina thamjaning basi karigino akoina parenting si important oridi haibasini parenting haibasida akoina pamjari si aigi icha natraga aigi inaw aina semgachariba nupamcha natraga nupimcha se asida akoina thamjari ba meeting di mana hayeng chawrakanda independent living ama matomda hingbangam jaba matomda hingbangam ba du karma makhalgi khuing no hargadi afaba nagrik afaba citizen ama oidana akoi khunai sida contribute tawbangam ba akoi khunai sida contribute tawbangam ba du da masana su nungai ba phaujaba masa matonda hingbagi mahau leina hingbagi artha thokna hingba aduga mana hingibuduna masa su nungai ba aduga khunai da su khasitang kana ba ma po ai po ombagi siuma contribution macha mali tawramena haibagi penjaba yaba aduga mawong dune khoina pamjari se masi laknabagi damakta de khoina yamna over protective oiba taragadi phaningbadagi ma matomda masagi oiba talents masagi oiba coping skills sing do fudokpada apanba oiba aduga ka hena free thadana mabu supervise sungbok tobidaba taragana akoigi kano yaudrba steering wheel yaudrba natraga akoigi langnan thokraba telanga dawna koi pai pai hidana magi panthung pham ama khangdaba yaiba aduna akoina ka hena free thabasu yade aduga ka hena phapun piragasu magi nungi oiba kano sei talents aduga magi apamba magi koigi mangonda manungdagi pokpada pithok charakpa magi kano to area of magi interest adugumba adugi mangonda yaujarakpa aptitude idc oiningi idc oiba pamjai kaiba habidi hingbada heng yamna nungai na hingjagadaba poto adumasuma masak khangdana manghiba yaiba aduna de koina piiba angang singdagi horakanda koina mathot karakpa adolescents fawda koina magi apam pamda magi pokpada yaujarakpa talent singse always masisi akoina khangdoknabagi hotnabasi madi leptana chatrakpa kongthang amane na lobu tare ado matang da magi talent sing afaba magun sing sibudi mana kano tawnaba express tawnaba maduidu fazana nurture tawnaba hotnabasi parents ki mathawneba aduga mangonda aigi chama da natraga pikpa nupamcha nupimcha amada phattaba magun so dum yaramganeba magi quality phattaba singse natraga quality phattaba singse pokpadagi yarpo orambsu yai natraga akoibangi phibamdagi mana tamakpa orambuksu yaiba sigumba sibuna aikoina mangonda masak khanghalakanda tapna masibu muthatpiba lawthokpiba chumthokpiba si aikoigi parents singi mathawneba aduna anise punjalakanda parents di gari amagi driver gumbaneba aduna gari duna chakadorisi driver duna faragadi magi panthung du fazana tekta kaidana thuna yogdoineba adu driver sina phattaba natraga haitaba oitaragadi gari se accident thokpasu yai panthung yogdabasu yai yawrasu yam thengbasu yaiba aduga kariguma kanda yamna phagadaba igi chase kariguma punsigi tangkak amada maraibak thibadagi togan ba punsigi cheitheng mayam ama thengnaba matamda madu akoigi mayoknaba ngamdabadagi coping skill watpadagi
situation duna overcome tawkhidana mase mai thi balan mi ma oibi ai nesana singbada char kanda nesa chaba mi mo oigi pe ai yamna ngan na yumbal lambi da chakhidana punsi gi mapung pha daba punsi marel lama oigi pe ai aduga akoigi extreme case da magi education singba mapung pha dadana nagi chap chaba punsi hingba ngamna na bagi magi professional line amda chatpa ngam khidana mai thiba mi mo oibi ai aduga akoigi hingba mahau se mang hidana akoigi suicide na singba tawgi basu ai aduna parenting sina punamak sibu kan bangam gani haibadi na chadraga su afaba parenting ama layo taragadi icha magi maximum mangoda lejaba mangonda phangjaba yaba punsi gi nungai ba mahaudo pibada parenting na yamna chauna contribute tawi ai aduna koina icha singda quality time pibiba yamna sinba parent oiraga su khangja hijada ba yamna chamchamba parent oiraga su mangonda nongmai bamrungda yamdra ba matam khara dangdi kaithopiraga apik po orasu chawo orasu aduda makoida koigi ai leirina aisu nangi damakta well wisher amani nangi anything sorak pa ngamakpada aina pangani aduga nangi chaliba punsi lambi sida aina nangi chaisu oigani habse always moida emotional support ama pibi tardi icha singna momon nok na punsi lambi chatpada achawa mai pak pa habdu soidana oigani yam nungai doctor khogi youth naha singje lakadariba khunai gi kari pillar of the foundation of our future society. Yes. Aduna moise okhina phajna moigi potential je harness tawbasi darkar tai moi phajna guidance piba counseling tawiba aphabalam bidalam jingbi basi yam darkar tai ana sigi wakhalon da doctor na hadaki july gi tha gi episode manga de parenting gi matang na yam kupna thambi khre masigi damakta haininga leitana doctor bu thak perform doctori nega akhoina viewers sing hang birak pa question khara di pakhat pangam ngamja hogdre adu hangbir bu question khara je mamang ge episode ta hangkiba doctor na discuss tawi khiba adu kumlaba question oi begi damakta akhoina ju lokhata bu khara amani yauda badi natte ado yam nungai je doctor akhogi manipur not only parents in Manipur but outside Manipur mapalom da lairiba singju khoi program sing biduna question hangbirakli aduga participate was yam nungai je do doctor hojiki episode manga sina khoigi Manipuri society gi parents sing youth sing je moi da guidance over yam na achogo mating oigeni haina thagaba phone doctor thank you so much ngasigi di impact news impact headling program asi matanga shwai loislakle mathangi chayolgi episode ta atopa topic amagi matangda expert anau ba mapuduna lakchage haraga miyam dagi kaina na ya thangni jari thank you